Logi matung inna amadi niti niyom chumna electoral roll sem sabagi thabak paikhatli haina Election Commission of India ECI na thamlakli. ECI gi cherol amada tangkang naina paikhatli ba electoral roll sem sabagi thabak thauram khudingmakta political parties singsu yawhalli. Mamangi mikhal singdagi hauna electoral roll da asoiba aranba kaya yawre haina political party amadi lanai miyoi kaya na maral sirakhiba adu commission asina yakhidre. Electoral roll gamari lena bawafam sing pukhatna bagidama tangkang naina claims amadi objections ki matam piri. Pukhalaki bawafam adu commission na kupna yengsileba matung achumba oiramlabadi mikhal mamangda electoral registration officers ERO na chumthok hobayai. Draft electoral roll sing digital amadi physical format ta fongduna political party pumna makta panghanbata natana ECI gi website ta thagatuna mipum khuding makta khanghalli haina commission asina makha tarakli.